Manipur State Power Distribution Corporation Limited MSPDCL na ngasi tongan-tonganba mafamsingda Mei Lanna Sijinnaramba Meeoi nipugamanga Fagatkhibaga Loinana consumer contramatoi gi mai disconnect Toukhre hiram asigi matangda MSPDCL gi General Manager Commercial na Cherol ama Toukhre Cherol asigi matung ina ngasi MSPDCL gi officer amadi staff singna tongan-tonganba mafamda rejathabada Mei Lanna Sijinnaramba gi damak Tagyal subdivision gi Langzing achauba amasung Tagyal kolom lekai area dagi ama Kongba subdivision gi Kongba nongthombom lekai area dagi ama Lamlong 1 subdivision gi Ahaluf area dagi ahum Lamlong 2 subdivision gi Kangla Sangom sang area dagi manga Sagolmang subdivision gi Komidok Masjid Maning area dagi taranithoi Lamlai subdivision area dagi tara Kakching subdivision gi Kakching Ningthau Leikai area dagi ama Sugnu subdivision gi Waikong Bazar area dagi ani Thawal subdivision area dagi ani Yaripok subdivision area dagi ani Tamenglong subdivision area dagi ama Kumbi subdivision Thangalawai area dagi ama Fairwell subdivision gi Parbung area dagi mari punna nifugamanga Fagatkhi masiga Loinana consumer contramatoi gi electric mai disconnect Toukhre makatana mai pabagi thabak chathakigani hairi